Good morning. Ngasi runes ki reading so I page mina se runes ki reading se group 1 group 2 ena khai do se wa group 1 dana karamba symbol la ki ngase aduga group 2 dana karamba symbol la ke habi page ngase ko adu group 1 khan bangai gi oina silai se ko akhoi gi v ke man ba ke nas ko symbol am lai ko aduga number 2 dana smaina akhoi gi arrow makti na tre ko haidi arrow man ba symbol am lai ko adu aham bagi kaino se aham bala iba kaino se sida akhoi gi sigi symbol sina symbolize to se kaino hai kan sida akhoi gi ꯑꯩꯒꯤ ꯑꯈꯪꯕ ꯑꯍꯩꯕ ꯅꯣꯂꯦꯖꯇꯨꯁꯨ ꯊꯕꯛ ꯇꯧ ꯍꯥꯏꯕꯅ ꯁꯤꯗ ꯀ꯭ꯔꯤꯌꯦꯇꯤꯕ ꯋꯥꯔꯛꯀꯨꯝꯕ ꯇꯧ ꯈꯣꯠꯂꯣꯅ ꯍꯥꯏꯔꯤꯀꯣ ꯁꯤꯗ ꯀ꯭ꯔꯤꯌꯦꯇꯤꯕ ꯋꯥꯔꯛꯀꯨꯝꯕ ꯇꯧꯕꯤꯌꯣ ꯑꯩꯅ ꯈꯪꯉꯤꯕ ꯑꯩꯅ ꯍꯩꯔꯤꯕ ꯄꯣꯠꯇꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯁꯦ ꯏꯁꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯅꯀꯣ ꯄ꯭ꯔꯣꯐꯦꯁꯟꯗꯣ ꯅꯠꯇꯕ ꯍꯥꯏꯗꯤ ꯇꯣꯉꯥꯟꯕ ꯊꯕꯛ ꯑꯃꯁꯨ ꯌꯥꯝ ꯍꯩꯖꯩ ꯈꯣꯠꯆꯩ ꯍꯥꯏꯔꯦ ꯈꯨꯠ ꯁꯥꯒꯤ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣ ꯑꯇꯥꯔꯗꯤ ꯑꯗꯨꯒꯤ ꯊꯕꯛꯇꯨꯁꯨ ꯌꯦꯡꯕ ꯌꯥꯏ ꯑꯗꯨꯁꯨ ꯇꯧꯕꯤꯕ ꯌꯥꯏꯕ ꯁꯝꯅ ꯍꯥꯏꯕꯗꯣꯀꯣ ꯑꯗꯨꯗꯨꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯒꯤ ꯁꯤꯝꯕꯜꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯃꯇꯝꯗ ꯂꯩꯅꯀꯣ ꯑꯩꯁꯦ ꯌꯥꯝꯅ ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯑꯣꯏꯒꯅꯤꯀꯣ ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯍꯥꯏꯗꯤ ꯉꯥꯛꯄꯤꯕ ꯁꯦꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯁꯣꯏꯕ ꯉꯥꯝꯕ ꯀꯩꯝ ꯌꯥꯎꯗꯕꯗꯣ ꯉꯁꯤ ꯑꯩꯅ ꯆꯠꯇꯣꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯗ ꯏꯁꯣꯔꯁꯤꯅ ꯑꯩꯉꯣꯟꯗ ꯆꯥꯟꯕꯤꯕ ꯈꯣꯠꯄꯤꯕ ꯕ꯭ꯂꯦꯁꯤꯡꯁ ꯒꯨꯗ ꯂꯛ ꯀꯔꯤ ꯀꯔꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯊꯜꯂꯒ ꯑꯗꯨꯃꯥꯏꯅ ꯌꯥꯎꯔꯤꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯂꯥꯏꯁꯨ ꯈꯣꯏꯔꯝꯕꯤꯌꯣ ꯅꯣꯡꯃꯁꯨ ꯄꯥꯜꯂꯦꯀꯣ ꯅꯣꯡ ꯄꯥꯟꯕ ꯈꯣꯠꯄ ꯉꯔꯥꯡ ꯑꯩꯅ ꯁꯨꯝ ꯍꯥꯏꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝꯕ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯐꯣꯂꯣ ꯇꯧꯕꯤꯔꯣꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯔꯨꯟꯁꯀꯤ ꯔꯤꯗꯤꯡꯁꯨ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ